ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯥꯏꯕ ꯈꯗ꯭ꯔꯥꯛꯄ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯈꯗ꯭ꯔꯥꯛꯄ꯫ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯈꯗ꯭ꯔꯥꯛꯄ ꯀꯧꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯥꯏꯕ ꯍꯦꯛ ꯑꯣꯏꯔꯛꯄꯗꯒꯤ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ꯫ ꯑꯅꯥ ꯂꯥꯌꯦꯡꯅꯁꯨ ꯁꯦꯟ ꯆꯥꯎꯅ ꯂꯧꯏ꯫ ꯑꯅꯥꯕ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯐꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯌꯦꯡꯃꯟ ꯑꯗꯨ ꯌꯥꯝꯃꯟꯕꯅ ꯄꯤꯕ ꯉꯝꯅꯗꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯌꯦꯡꯅꯔꯤ꯫ ꯈꯗ꯭ꯔꯥꯛꯄꯅ ꯅꯍꯥꯟꯋꯥꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯀꯁꯥꯔꯗ ꯆꯠꯇꯨꯅ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯂꯪ ꯂꯧꯕ ꯍꯦꯛ ꯆꯠꯂꯤ꯫ ꯀꯁꯥꯔ ꯌꯧꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯪꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯒ ꯁꯟꯒꯥꯔꯤꯗ ꯑꯃꯨꯛ ꯄꯣꯔꯛꯀꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯪ ꯂꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯇꯥꯔꯛꯏ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯔꯛꯏ꯫ ꯃꯈꯣꯏ ꯂꯪꯐꯩ ꯂꯥꯛꯄ ꯃꯌꯥꯝ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯂꯥꯎ ꯈꯣꯡꯂꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯃꯦꯡ ꯑꯃꯨꯕ ꯑꯃ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯃꯔꯩ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯏ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯛꯏ꯫ ꯃꯗꯨꯗ ꯍꯥꯃꯦꯡ ꯑꯗꯨꯅ ꯀꯟꯅ ꯈꯣꯡꯉꯛꯏ꯫ ꯈꯣꯡꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯀꯩꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯤꯌꯥꯝ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯔꯣꯟ ꯈꯔ ꯀꯟꯅ ꯂꯥꯎꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯍꯟ ꯑꯃ ꯊꯣꯔꯛꯂꯒ ꯍꯥꯃꯦꯡ ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯇꯧꯈꯤ꯫ ꯃꯗꯨꯗꯒꯤ ꯍꯥꯃꯦꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯀꯩꯁꯨ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯃꯤꯠꯇ ꯏ ꯇꯥꯔꯝꯕ, ꯀꯩꯒꯤ ꯈꯣꯟꯖꯦꯜꯗ ꯈꯣꯡꯂꯝꯕ ꯑꯃꯗꯤ ꯃꯔꯩ ꯇꯤꯡꯊꯣꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯍꯧꯖꯤꯛ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯒꯠꯅꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯈꯗ꯭ꯔꯥꯛꯄ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯍꯤꯡ ꯂꯦꯛꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯂꯩꯔꯤꯕ ꯑꯇꯩꯅ ꯀꯔꯤꯁꯨ ꯈꯟꯅꯗ꯭ꯔꯕꯁꯨ ꯈꯗ꯭ꯔꯥꯛꯄꯗꯤ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯇꯨꯝꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯗꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯜꯂꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯈꯣꯝꯖꯤꯜꯂꯨꯕ ꯂꯪꯁꯤꯡ ꯑꯗꯨ ꯁꯟꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯁꯣꯝꯗ ꯈꯗ꯭ꯔꯥꯛꯄꯗꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯥꯎꯗꯅ ꯃꯈꯣꯏꯅ ꯑꯍꯤꯡ ꯌꯥꯔꯦꯛꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯤ꯫ ꯈꯗ꯭ꯔꯥꯛꯄꯅ ꯑꯍꯜ ꯑꯗꯨꯗ ꯃꯥꯃꯥ, ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨ ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯈꯣꯏꯗꯤ ꯉꯛꯄꯅꯕꯨ ꯈꯝꯊꯦꯡꯂꯦꯅꯦ꯫ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯂꯩ꯫ ꯑꯗ ꯃꯥꯒꯤ ꯍꯩꯕꯒꯤ ꯆꯥꯡ ꯑꯗꯨ ꯃꯌꯥꯝꯗ ꯈꯔ ꯎꯠꯂꯨ ꯍꯥꯏꯅꯕꯗꯒꯤ ꯃꯥꯒꯤ ꯃꯍꯩ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯂꯤꯕꯅꯤꯗꯅ꯫ ꯑꯗꯣ ꯃꯥꯃꯥ, ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯥꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯣ? ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯉꯤꯗꯨꯕꯣ? ꯅꯪꯁꯨ ꯑꯃꯥꯏꯕ ꯇꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ? ꯃꯥꯃꯥ, ꯑꯩꯗꯤ ꯃꯗꯨꯃꯛꯇꯤ ꯍꯧꯖꯤꯛ ꯈꯟꯗ꯭ꯔꯤꯗ, ꯀꯣꯟꯅꯒꯤꯗꯤ ꯈꯪꯗꯦꯀꯣ꯫ ꯏꯕꯨꯡꯉꯣ, ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦꯀꯣ꯫ ꯅꯪꯅꯕꯨ ꯇꯝꯅꯤꯡꯂꯗꯤ ꯑꯩ ꯍꯥꯏꯅꯕꯤꯒꯦ꯫ ꯑꯗꯣ ꯃꯥꯗꯤ ꯆꯥꯡꯌꯦꯡ ꯖꯥꯠ ꯇꯧꯈ꯭ꯔꯕꯖꯥꯠꯅꯤꯍꯦ꯫ ꯃꯉꯣꯟꯗ ꯃꯥꯏꯕ ꯇꯝꯖꯒꯦ ꯍꯥꯏꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯗꯒꯤ ꯇꯝꯈꯤꯗ꯭ꯔꯤꯕꯅꯤꯅꯦ꯫ ꯀꯁꯥꯔꯒꯤ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯈꯗ꯭ꯔꯥꯛꯄ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯈꯪꯅꯤꯡꯕ ꯄꯣꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯍꯟ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ꯫ ꯃꯥꯃꯥ, ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯆꯥꯡꯌꯦꯡꯗꯨꯕꯨ ꯀꯔꯤ ꯇꯧꯕꯖꯥꯠꯅꯣ? ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤꯗꯤ ꯀꯤꯔꯕ ꯆꯥꯡꯌꯦꯡꯅꯤꯗ꯫ ꯃꯥꯒꯤ ꯂꯥꯏꯒꯤ ꯁꯨꯔꯨꯡ ꯑꯃ ꯂꯩ ꯍꯥꯏꯌꯦ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯒꯠꯀꯤ ꯐꯠꯇꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯂꯩꯔꯕꯅꯤ꯫ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯁꯥꯎꯔꯛꯄꯒ ꯍꯦꯛꯇ ꯊꯥꯗꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ, ꯃꯉꯣꯟꯗ ꯃꯤꯅ ꯀꯅꯥꯃꯠꯇꯅ ꯈꯟꯅꯕ ꯍꯧꯕꯖꯥꯠ ꯅꯠꯇꯦ ꯍꯩ꯫
ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯉꯣꯟꯗ ꯑꯃꯥꯏꯕ ꯇꯝꯕ ꯂꯥꯛꯄ ꯃꯟꯇ꯭ꯔ ꯇꯝꯕ ꯂꯥꯛꯄ ꯃꯤꯁꯤꯡꯁꯦ ꯃꯗꯨꯒꯤ ꯀꯣꯝꯗꯨꯗ ꯊꯥꯗꯩ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯥꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯊꯣꯔꯛꯂꯕ ꯃꯟꯇ꯭ꯔ ꯇꯝꯃꯦ ꯃꯥꯏꯕ ꯑꯗꯨꯝ ꯇꯝꯂꯦ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯃꯅꯨꯡꯗ ꯑꯗꯨꯝ ꯁꯤꯖꯔꯦ ꯃꯥꯃ ꯑꯗꯨꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯏꯕꯅꯤꯅꯦ ꯃꯥꯁꯦ ꯈꯔ ꯁꯥꯊꯤ ꯏꯕꯨꯡꯉꯣ ꯑꯗꯣ ꯅꯪꯕꯨ ꯇꯝꯕ ꯉꯝꯒꯗ꯭ꯔꯣ ꯃꯥꯃ ꯇꯝꯕꯕꯨꯗꯤ ꯌꯥꯝ ꯇꯝꯅꯤꯡꯉꯤ ꯑꯗꯣ ꯃꯥꯒꯤ ꯆꯥꯡꯌꯦꯡꯁꯤꯗꯤ ꯈꯔ ꯁꯥꯊꯤꯗ ꯀꯅꯥꯅꯕꯨ ꯇꯝꯕ ꯉꯝꯗꯣꯏꯅꯣ ꯃꯟꯇ꯭ꯔꯁꯨ ꯑꯝꯇ ꯍꯩꯇ꯭ꯔꯤꯕ ꯃꯤꯗꯨꯕꯨ ꯂꯥꯏ ꯃꯔꯛꯇ ꯂꯪꯊꯔꯗꯤ ꯃꯁꯥꯅ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤꯅꯦ ꯊꯕꯛ ꯑꯗꯨꯅ ꯇꯥꯛꯂꯤꯕꯁꯦ ꯀꯅꯥꯃꯠꯇꯗ ꯃꯥꯏꯕ ꯇꯝꯂꯣꯏ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕꯅꯤꯅꯦ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯁꯟ ꯒꯥꯔꯤꯗ ꯄꯣꯠ ꯍꯥꯞꯀꯠꯄ ꯂꯣꯏꯔꯦ ꯍꯜꯂꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯈꯗ꯭ꯔꯥꯛꯄꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯍꯟ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯗ꯭ꯔꯥꯛꯄ ꯃꯥꯒꯤ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯅꯅꯕ ꯃꯐꯝꯗꯨ ꯁꯦꯝꯂꯦ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ ꯃꯈꯣꯏ ꯃꯌꯥꯝ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯆꯦꯡꯄꯥꯛ ꯑꯗꯨ ꯇꯤꯡꯂꯒ ꯆꯥꯅꯅꯕꯒꯤꯗꯃꯛ ꯃꯩ ꯑꯗꯨꯗ ꯏꯁꯤꯡ ꯈꯔ ꯁꯥꯍꯟꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯏꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯈꯣꯏꯅ ꯄꯣꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯃꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯔꯒ ꯄꯣꯔꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯆꯦꯡꯄꯥꯛ ꯑꯗꯨ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯉꯁꯥꯏ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯑꯗꯨꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯏꯔꯪ ꯂꯪꯕ ꯄꯣꯠ ꯂꯩꯕꯗꯧꯅ ꯇꯧꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯩꯅꯝ ꯑꯁꯤꯁꯨ ꯄꯨꯠ ꯃꯨꯠꯀꯦ ꯇꯧꯏ ꯑꯁ꯭ꯋꯥꯏꯁꯤꯕꯨ ꯂꯩꯕ ꯖꯥꯠꯂꯣ ꯁꯣꯔꯣꯛ ꯄ꯭ꯔꯦꯛꯅ ꯃꯔꯣꯜ ꯑꯃ ꯇꯧꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯇꯨꯔꯦꯜꯗꯨꯅꯤꯅꯦ ꯁꯅꯥ ꯇꯨꯔꯦꯜ ꯍꯥꯏꯗꯣ ꯇꯨꯔꯦꯜꯗꯨꯒꯤ ꯃꯅꯨꯡꯗꯅꯦ ꯁꯅꯥꯁꯦ ꯄ꯭ꯔꯤꯛ ꯁꯧꯗꯨꯅ ꯂꯩꯕꯖꯥꯠꯅꯤꯍꯦ ꯃꯗꯨ ꯇꯥꯕꯗ ꯈꯗ꯭ꯔꯥꯛꯄꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯊꯔꯒ ꯈꯨꯜꯂꯨꯁꯤꯗꯅ ꯃꯁꯤꯗ ꯁꯅꯥ ꯇꯨꯔꯦꯜꯒꯤ ꯋꯥꯔꯤ ꯂꯤꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯕꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗ ꯃꯗꯨꯗ ꯏꯔꯨꯞꯂꯒ ꯁꯅꯥ ꯈꯨꯟꯕ ꯍꯥꯏꯕꯁꯦ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯁꯖꯥꯎ ꯑꯃ ꯀꯠꯀꯗꯕꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯃꯤꯠ ꯎꯕ ꯉꯝꯕ ꯂꯩꯈꯣꯡ ꯇꯤꯡꯈꯣꯡ ꯈꯪꯕ ꯑꯃꯥꯏꯕ ꯑꯃ ꯌꯥꯎꯒꯗꯕꯅꯤ ꯌꯥꯝ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯇꯔꯥꯏ ꯇꯥꯞ ꯍꯦꯛꯇ ꯈꯨꯟꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯅꯦ ꯃꯁꯤꯗ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯅꯔꯛꯏ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯀꯁꯥꯔꯗ ꯑꯩꯒꯤ ꯏꯄꯨꯒ ꯄꯨꯟꯅ ꯂꯪ ꯂꯧꯕ ꯆꯠꯂꯤ ꯃꯗꯨꯗ ꯏꯄꯨꯅ ꯂꯤꯕꯤꯔꯝꯕꯅꯤ ꯃꯈꯣꯏꯁꯨ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯉꯝꯗꯕꯗꯒꯤ ꯇꯣꯛꯈꯤꯕꯅꯤ ꯍꯥꯏ ꯑꯗꯣ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯌꯥꯎꯔꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯈꯗ꯭ꯔꯥꯛꯄ ꯁꯅꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯦ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯁꯅꯥꯁꯤꯡ ꯑꯗꯨ ꯈꯨꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯇꯨꯝꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ ꯈꯗ꯭ꯔꯥꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯦ ꯈꯗ꯭ꯔꯥꯛꯄꯗꯤ ꯁꯅꯥ ꯇꯨꯔꯦꯜ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯃꯌꯥꯝꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯈꯗ꯭ꯔꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡꯕꯗꯒꯤ ꯁꯅꯥ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯑꯌꯨꯛꯀꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯅꯔꯤ ꯑꯗꯨꯕꯨ ꯈꯗ꯭ꯔꯥꯛꯄꯗꯤ ꯏꯁꯤꯡꯗ ꯃꯈꯣꯡ ꯅꯥꯟꯊꯕ ꯁꯥꯔꯒ ꯏꯔꯨꯞꯈꯤ ꯃꯍꯥꯛꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯂꯨꯞꯊꯈꯤ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯂꯩꯈꯥ ꯑꯗꯨ ꯁꯨꯛꯌꯧ ꯌꯧꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯣꯔ ꯊꯤꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯏꯁꯤꯡꯗꯒꯤ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯏ ꯃꯍꯥꯛꯅ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄꯗ ꯃꯥꯒꯤ ꯃꯈꯣꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯊꯦꯡꯕꯒꯨꯝ ꯇꯧꯈꯤ ꯈꯗ꯭ꯔꯥꯛꯄꯅ ꯍꯟꯅ ꯌꯦꯡꯊꯕꯗ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯨꯁꯤꯟꯃꯨꯕ ꯑꯆꯧꯕ ꯅꯨꯡꯗꯨꯝꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯥꯡꯇꯛ ꯇꯧꯕ ꯑꯃ ꯖꯤꯔꯤ ꯐꯥꯎꯒꯠꯂꯛꯄ ꯑꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯈꯗ꯭ꯔꯥꯛꯄꯗꯨ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯏ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯍꯥꯛ ꯏꯁꯤꯡ ꯃꯊꯛ ꯌꯧꯔꯦ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯃꯥꯕꯨ ꯂꯩꯀꯪꯗ ꯆꯤꯡꯈꯠꯈꯤ
ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯗ꯭ꯔꯥꯛꯄꯒꯤ ꯃꯈꯣꯡ ꯑꯗꯨ ꯈꯨꯔꯨ ꯐꯥꯎꯕ ꯃꯨꯁꯤꯜꯂꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯅꯔꯦ꯫ ꯃꯌꯥꯝꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯣꯟꯗꯨꯅ "ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯅꯆꯥ ꯅꯅꯥꯏ ꯉꯥꯛꯇꯅꯤ꯫ ꯇꯨꯔꯦꯜ ꯅꯉꯣꯟꯗ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯅ ꯈꯣꯏꯔꯨꯝꯖꯕꯗꯒꯤ ꯈꯗ꯭ꯔꯥꯛꯄꯒꯤ ꯃꯨꯁꯤꯜꯂꯝꯕ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯁꯥꯒꯤ ꯀꯨꯆꯨꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯌꯨꯝꯁꯤꯡ ꯑꯗꯨ ꯁꯟ ꯒꯥꯔꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯌꯨꯝ ꯇꯝꯅ ꯍꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯦ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯎꯖꯕꯗ ꯃꯈꯣꯏ ꯅꯦ ꯇꯥꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯂꯪꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯄꯁꯨ ꯂꯣꯏꯔꯦ꯫ ꯂꯪꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯄꯒꯤ ꯁꯦꯟ ꯑꯗꯨꯅ ꯃꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯩꯕ ꯐꯪꯂꯅꯤ ꯍꯥꯏꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯕꯨ ꯈꯗ꯭ꯔꯥꯛꯄꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯁꯥꯔ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯀꯁꯥꯔꯗ ꯆꯠꯂꯁꯤ, ꯂꯪ ꯂꯧꯔꯨꯔꯁꯤ ꯍꯥꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯅ "ꯈꯔ ꯂꯩꯔꯒ ꯆꯠꯁꯤ, ꯅꯨꯃꯤꯠ 4-5 ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯦ, ꯑꯗꯨꯅ ꯈꯔ ꯄꯣꯊꯥꯈꯤꯁꯤ" ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯌꯥꯅꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯈꯗ꯭ꯔꯥꯛꯄꯅ ꯃꯍꯥꯛ ꯃꯊꯟꯇ ꯀꯁꯥꯔꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯄꯟꯊꯧꯒꯤ ꯁꯒꯣꯜ ꯑꯗꯨ ꯃꯇꯝ ꯈꯔ ꯋꯥꯏꯒꯦ, ꯀꯁꯥꯔꯗ ꯃꯥꯒꯤ ꯑꯔꯨꯕ ꯄꯣꯠ ꯑꯃ ꯀꯥꯎꯔꯝꯂꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯋꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯗ꯭ꯔꯥꯛꯄ ꯀꯁꯥꯔꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯅ ꯃꯍꯥꯛꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯑꯃꯥꯏꯕ ꯇꯝꯂꯒꯦ, ꯂꯥꯏꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯑꯃꯨꯛ ꯀꯥꯈꯠꯅꯕ ꯍꯣꯠꯅꯒꯦ, ꯂꯥꯏꯗꯤ ꯍꯥꯏꯅꯔꯒ ꯌꯥꯕꯅꯤ, ꯑꯗꯨꯅ ꯏꯃꯤꯠꯇꯒꯤ ꯏꯄꯤ ꯇꯥꯅ ꯍꯥꯏꯖꯔꯒ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯈꯗ꯭ꯔꯥꯛꯄꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯌꯦꯡꯂꯒ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯦ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯀꯌꯥ ꯄꯤꯖꯗꯨꯅ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯂꯦꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗ ꯃꯍꯥꯛ ꯀꯁꯥꯔꯒꯤꯗꯃꯛ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯌꯥꯡꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯀꯁꯥꯔ ꯂꯥꯟꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯃꯈꯣꯏꯅ ꯑꯍꯤꯡ ꯌꯥꯔꯦꯛꯂꯝꯕ ꯃꯩ ꯍꯧꯒꯠꯂꯝꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯗꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯃꯁꯤꯗꯒꯤ ꯈꯗ꯭ꯔꯥꯛꯄꯅ ꯁꯅꯥ ꯇꯨꯔꯦꯜ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯏꯁꯤꯡ ꯄꯤꯊꯛꯀꯦ ꯈꯟꯗꯨꯅ ꯄꯨꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯁꯅꯥ ꯇꯨꯔꯦꯜ ꯍꯦꯛ ꯎꯕꯗ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯍꯧꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯈꯗ꯭ꯔꯥꯛꯄꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯊꯦꯝꯈꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯗ꯭ꯔꯥꯛꯄ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯁꯨꯛꯂꯕ ꯎꯃꯪ ꯋꯥꯃꯪ ꯂꯝꯌꯥꯏ ꯑꯗꯨꯗ ꯁꯥ ꯎꯆꯦꯛꯀꯤ ꯃꯈꯣꯟ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯃꯁꯤꯗꯒꯤ ꯈꯗ꯭ꯔꯥꯛꯄꯅ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯃꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯂꯐꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥ ꯑꯄꯥꯛꯄ ꯈꯔ ꯍꯦꯛꯂꯨꯔꯦ, ꯑꯗꯨꯒ ꯎꯔꯤ ꯋꯥꯔꯤ ꯈꯔ ꯃꯍꯥꯛꯅ ꯁꯥ ꯀꯩ ꯊꯦꯡꯅꯔꯁꯨ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯄꯣꯔꯛꯄ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯛꯇꯨꯅ ꯁꯝ ꯃꯆꯥ ꯑꯃ ꯀꯥꯕꯛ ꯁꯥꯔꯦ, ꯑꯗꯨꯒ ꯁꯝ ꯑꯗꯨꯗ ꯂꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯊꯥꯔꯒ ꯁꯅꯥ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯁꯅꯥ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯂꯥ ꯊꯥꯔꯕ ꯁꯝ ꯑꯗꯨꯗ ꯁꯣꯛꯆꯤꯜꯂꯒ ꯄꯨꯔꯛꯏ, ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯗ ꯄꯤꯊꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯃꯍꯥꯛꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯐꯝꯊꯕꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯃꯪꯗ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯊꯧ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯁꯅꯥ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯈꯨꯟꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯁꯤꯡ ꯑꯗꯨ ꯁꯅꯥ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯌꯧꯅꯅꯕ ꯄꯨꯈꯠꯂꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯗꯨꯅ ꯀꯟꯅ ꯈꯣꯡꯂꯛꯄꯗꯒꯤ ꯈꯗ꯭ꯔꯥꯛꯄ ꯃꯤꯀꯞ ꯈꯪꯊꯣꯔꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯃꯪꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯃꯍꯥꯛ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯇꯣꯟꯅ ꯀꯣꯏꯁꯤꯜꯂꯒ ꯕꯥꯔꯇꯤꯟꯒꯤ ꯃꯑꯣꯡꯗ ꯁꯦꯝꯕ ꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯁꯅꯥ ꯇꯨꯔꯦꯜꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯔꯪ ꯂꯪꯕ ꯄꯣꯠ ꯑꯃ ꯎꯕꯒꯨꯝ ꯇꯧꯈꯤ꯫ ꯈꯗ꯭ꯔꯥꯛꯄꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯀꯨꯝꯊꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯨꯜꯂꯒ ꯊꯝꯂꯝꯕ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯈꯣꯡꯂꯛꯏ꯫
ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ ꯏꯁꯤꯡꯗ ꯀꯨꯝꯊꯕ ꯍꯧꯔꯕ ꯈꯗ꯭ꯔꯥꯛꯄ ꯏꯐꯤꯡ ꯐꯤꯡꯅ ꯁꯝ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯇꯨꯡ ꯍꯟꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯨꯞꯈꯤꯕꯒꯨꯝ ꯏꯄꯣꯝ ꯀꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯗ꯭ꯔꯥꯛꯄꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯂꯦ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯣꯛꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯑꯗꯨꯗ ꯄꯤꯊꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯁꯒꯣꯜ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯋꯥꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯀꯁꯥꯔꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯦ ꯈꯗ꯭ꯔꯥꯛꯄꯅ ꯃꯊꯟꯇ ꯁꯒꯣꯜ ꯇꯣꯡꯂꯒ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯟ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯏ ꯑꯍꯟ ꯑꯗꯨꯅ ꯀꯔꯤ ꯀꯥꯎꯔꯝꯂꯕꯒꯦ ꯅꯊꯟꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯍꯜꯂꯛꯏꯕꯁꯤꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗ ꯈꯗ꯭ꯔꯥꯛꯄꯅ ꯑꯩ ꯑꯃꯥꯏꯕ ꯇꯝꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯟ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯀꯪꯂꯩꯄꯥꯛꯇ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯃꯥꯏꯕ ꯇꯝꯕ ꯂꯥꯛꯂꯤꯕꯁꯤꯕꯣ ꯃꯥꯃꯥ ꯂꯩꯕꯕꯨꯗꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯗ ꯑꯩ ꯑꯃꯥꯏꯕ ꯇꯝꯃꯤ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯗ ꯈꯪꯍꯟꯅꯤꯡꯗꯕ ꯑꯗꯨꯒꯤꯅꯤꯗ ꯐꯔꯦ ꯐꯔꯦ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯁꯦꯅꯤ ꯃꯥꯏꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯅꯔꯁꯤ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯈꯗ꯭ꯔꯥꯛꯄꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯃꯁꯤꯗꯒꯤ ꯈꯗ꯭ꯔꯥꯛꯄꯅ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯁꯅꯥ ꯇꯨꯔꯦꯜꯒꯤ ꯃꯔꯝꯗ ꯍꯪꯉꯛꯏ ꯑꯍꯟ ꯑꯗꯨꯅ ꯈꯗ꯭ꯔꯥꯛꯄꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯅꯥ ꯇꯨꯔꯦꯜꯒꯤ ꯃꯔꯝꯗ ꯍꯪꯂꯤꯕꯗꯤ ꯍꯥꯏꯅ ꯍꯪꯈꯤ ꯃꯁꯤꯗ ꯈꯗ꯭ꯔꯥꯛꯄꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡꯗ ꯀꯨꯝꯂꯨꯕꯗ ꯃꯥꯒꯤ ꯃꯈꯣꯡ ꯃꯨꯁꯤꯜꯂꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ ꯃꯁꯤꯗ ꯑꯍꯟ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯏꯕꯨꯡꯉꯣ ꯅꯍꯥꯟꯋꯥꯏꯗ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯏꯁꯣꯔ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯏꯁꯣꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯣꯔꯤꯒꯤ ꯌꯥꯏ ꯑꯣꯏꯕ ꯈꯨꯖꯥꯏ ꯑꯃ ꯄꯤꯔꯝꯃꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯁꯅꯥ ꯊꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯁꯅꯥ ꯍꯩꯊꯔꯛꯀꯅꯤ ꯃꯗꯨ ꯂꯦꯞꯍꯟꯅꯤꯡꯕ ꯃꯇꯝꯗꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯣ ꯂꯦꯞꯄꯣ ꯍꯥꯏꯅ ꯑꯍꯨꯝꯂꯛ ꯐꯨꯕꯗ ꯁꯅꯥ ꯑꯗꯨ ꯂꯦꯞꯀꯅꯤ ꯍꯥꯏꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯏꯔꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯅꯣꯡꯃ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯈꯪꯗꯅ ꯂꯣꯟꯅ ꯍꯨꯔꯥꯟꯈꯤ ꯑꯗꯨꯒ ꯁꯅꯥ ꯇꯨꯔꯦꯜ ꯃꯔꯤꯜꯗ ꯍꯤ ꯍꯣꯜꯂꯒ ꯑꯇꯣꯞꯄ ꯃꯤꯔꯩꯕꯥꯛꯇ ꯆꯠꯅꯅꯕ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯈꯨꯖꯥꯏ ꯑꯗꯨ ꯆꯥꯡ ꯌꯦꯡꯅꯤꯡꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯗ ꯁꯅꯥ ꯊꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯨꯔꯦ ꯃꯁꯤꯗꯒꯤ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎꯈꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯂꯦꯞꯇꯅ ꯑꯁꯨꯝ ꯊꯣꯔꯛꯄꯗꯒꯤ ꯃꯥꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯨ ꯑꯁꯨꯝ ꯂꯨꯞꯊꯔꯛꯈꯤ ꯑꯁꯨꯝꯅ ꯍꯤ ꯑꯗꯨꯗ ꯈꯨꯖꯥꯏ ꯑꯗꯨꯒ ꯁꯅꯥ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯅ ꯂꯨꯞꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯁꯅꯥ ꯇꯨꯔꯦꯜ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯃꯁꯤꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯈꯗ꯭ꯔꯥꯛꯄꯅ ꯍꯦꯔ ꯃꯥꯃꯥ ꯁꯅꯥ ꯂꯦꯞꯇꯅ ꯁꯨꯝ ꯊꯣꯛꯏ ꯍꯥꯏꯔꯗꯤ ꯁꯅꯥꯅ ꯄꯤꯛ ꯊꯜꯂꯅꯤ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯅꯥ ꯃꯌꯥꯝꯗꯨ ꯏꯁꯤꯡ ꯐꯥꯎꯒꯠꯇ꯭ꯔꯤꯕꯅꯣ ꯂꯦꯞꯇꯅ ꯊꯣꯛꯂꯛꯂꯕꯗꯤ ꯅꯠꯇꯦ ꯁꯅꯥꯒꯤ ꯆꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯟ ꯑꯗꯨꯅ ꯀꯟꯅ ꯅꯣꯛꯂꯒ ꯍꯥꯏ ꯑꯄꯪꯕꯧ ꯑꯩꯅ ꯂꯤꯔꯤꯁꯦ ꯐꯨꯡꯒꯥ ꯋꯥꯔꯤꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯁꯅꯥ ꯊꯣꯛꯄ ꯈꯨꯖꯥꯏ ꯂꯩꯔꯗꯒꯦ ꯃꯁꯤꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯂꯩꯕꯒꯤ ꯋꯥꯅꯤꯅꯦ ꯃꯁꯤꯗꯤ ꯄꯪꯅꯤꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯗ꯭ꯔꯥꯛꯄꯁꯨ ꯍꯣꯏꯅꯦ ꯃꯥꯃꯥ ꯑꯩꯗꯤ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯨꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯈꯗ꯭ꯔꯥꯛꯄꯅ ꯑꯗꯨ ꯃꯥꯃꯥ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦꯃꯤ ꯍꯥꯏꯒꯁꯦ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯁꯦꯟ ꯄꯥꯏꯕ ꯕꯂꯍꯨ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯦ ꯀꯩ ꯑꯅꯤ ꯂꯩꯕꯖꯥꯠꯅꯤ ꯍꯥꯏꯔꯤꯕ ꯁꯅꯥ ꯃꯌꯥꯝꯗꯨꯗꯒꯤ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯍꯩꯈ꯭ꯔꯕ ꯍꯨꯔꯥꯟꯕ ꯑꯍꯨꯝꯅ ꯑꯍꯤꯡꯗ ꯂꯣꯟꯅ ꯍꯨꯔꯥꯜꯂꯒ ꯁꯅꯥ ꯇꯨꯔꯦꯜ ꯃꯔꯤꯜꯗ ꯄꯨꯔꯛꯏ ꯊꯕꯛ ꯑꯗꯨ ꯕꯂꯍꯨꯅ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯇꯥꯟꯅꯔꯛꯄꯗ ꯁꯅꯥ ꯇꯨꯔꯦꯜꯒꯤ ꯏꯔꯤꯜꯗ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏꯕꯨ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯈꯣꯏꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯍꯤ ꯑꯗꯨ ꯃꯈꯣꯏꯅ ꯊꯨꯒꯥꯏꯔꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯂꯕ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯏꯔꯦꯜ ꯑꯗꯨꯗ ꯑꯗꯨم ꯂꯨꯞꯈꯤ ꯑꯗꯨꯒ ꯇꯦꯟꯅ ꯄꯥꯟꯕꯗꯒꯤ ꯁꯤꯔꯕ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨꯁꯨ ꯑꯗꯨꯝ ꯂꯨꯞꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯂꯍꯨꯒꯤ ꯃꯅꯥꯏ ꯃꯌꯥꯝꯅ
ꯁꯅꯥꯁꯤꯡ ꯑꯗꯨ ꯈꯨꯟꯒꯠꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯆꯥꯡꯖꯧ ꯂꯩꯇꯅ ꯂꯨꯔꯕ ꯏꯔꯦꯜꯅꯤꯅ ꯀꯅꯥꯅꯁꯨ ꯈꯨꯟꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯈꯔ ꯂꯩꯔꯒꯗꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯤ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯔꯨꯞꯂꯨꯕ ꯃꯤꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯀꯤꯕꯗꯒꯤ ꯑꯗꯨꯝ ꯀꯨꯝꯅꯈꯤꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯁꯅꯥꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨꯒꯤ ꯊꯋꯥꯏꯅ ꯁꯪꯂꯒ ꯂꯩꯔꯤ ꯍꯥꯏꯅ ꯏꯕꯨꯡꯉꯣ ꯑꯍꯟ ꯑꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯈꯗ꯭ꯔꯥꯛꯄ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯃꯁꯤꯗ ꯈꯗ꯭ꯔꯥꯛꯄꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯃꯥꯃ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯑꯍꯩꯕꯅ ꯇꯧꯔꯒ ꯂꯧꯈꯠꯄ ꯌꯥꯏ ꯍꯥꯏꯔꯤ ꯃꯁꯤꯅ ꯀꯝꯗꯧꯕ ꯌꯥꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯇꯨꯔꯦꯜꯒꯤ ꯂꯩꯃꯥꯏ ꯑꯗꯨ ꯊꯦꯡꯒꯠꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯁꯅꯥꯁꯤꯡ ꯑꯗꯨ ꯈꯨꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯁꯨ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯀꯠꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯈꯗ꯭ꯔꯥꯛꯄꯗꯨ ꯁꯥꯎꯅꯤꯡꯒꯨꯝ ꯀꯔꯤꯒꯨꯝ ꯍꯥꯏꯔꯛꯏ ꯍꯦꯔ ꯃꯥꯃ ꯑꯩꯁꯦ ꯑꯗꯨꯍꯥꯛꯅ ꯄꯪꯕ ꯃꯤ ꯅꯠꯇꯦꯗ ꯑꯗꯨ ꯂꯨꯈ꯭ꯔꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨꯕꯨ ꯀꯔꯝꯅ ꯊꯦꯡꯒꯠꯍꯟꯒꯗꯧꯔꯤꯕꯅꯣ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯁꯤꯗ ꯑꯍꯟ ꯑꯗꯨꯅ ꯍꯥꯏ ꯑꯄꯪꯕ ꯃꯟꯇ꯭ꯔꯅ ꯉꯝꯗꯕ ꯂꯩꯇꯦꯅꯦ ꯃꯟꯇ꯭ꯔꯅ ꯉꯝꯕꯒꯤ ꯆꯥꯡ ꯑꯁꯦ ꯃꯩ ꯐꯥꯎꯕ ꯎꯟꯃꯨꯛ ꯏꯪꯍꯟꯕ ꯉꯝꯂꯤꯕꯅꯤꯅꯦ ꯃꯁꯤꯗ ꯈꯗ꯭ꯔꯥꯛꯄꯅ ꯍꯦꯔ ꯃꯥꯃ ꯉꯔꯪ ꯉꯔꯪ ꯆꯥꯛꯄ ꯃꯩꯒꯤ ꯃꯩꯁꯥꯕꯨ ꯎꯟꯃꯨꯛ ꯏꯪꯍꯟꯕ ꯌꯥꯏ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯤꯔꯦ ꯃꯁꯤꯗ ꯑꯍꯟꯗꯨꯅ ꯅꯣꯛꯂꯒ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯏꯕꯥꯅꯤ ꯃꯔꯤ ꯌꯦꯠꯅꯔꯒꯨꯝꯁꯤ ꯁꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯟ ꯑꯗꯨꯅ ꯌꯣꯠꯁꯕꯤ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯍꯜꯂꯤ ꯑꯍꯟ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯁꯥꯍꯜꯂꯝꯂꯣ ꯑꯩ ꯆꯦꯡ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯦꯡ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯁꯣꯝꯗ ꯈꯗ꯭ꯔꯥꯛꯄꯁꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯇꯦꯛꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯁꯥꯍꯟꯅꯕ ꯃꯩ ꯊꯥꯔꯛꯏ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯍꯟ ꯑꯗꯨ ꯊꯣꯔꯛꯂꯦ ꯏꯕꯨꯡꯉꯣ ꯆꯦꯡ ꯂꯩꯔꯝꯗ꯭ꯔꯦ ꯌꯨꯝꯊꯪꯅꯕꯗꯒꯤ ꯆꯦꯡ ꯈꯖꯤꯛꯇ ꯄꯨꯔꯨꯈꯤꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯈꯗ꯭ꯔꯥꯛꯄꯅ ꯄꯨꯕꯤꯔꯨꯔꯅꯨ ꯃꯥꯃ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯍꯟ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤ ꯌꯨꯝꯊꯪꯅꯕꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯈꯗ꯭ꯔꯥꯛꯄꯁꯨ ꯃꯩ ꯉꯔꯪ ꯉꯔꯪ ꯊꯥꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯁꯥꯍꯜꯂꯤ ꯑꯗꯨꯒ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯅ ꯃꯥꯏꯕ ꯇꯝꯕ ꯂꯥꯛꯂꯤꯕꯁꯤ ꯑꯣꯏꯔꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯍꯟ ꯑꯗꯨ ꯆꯦꯡ ꯈꯔ ꯄꯨꯔꯒ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯆꯦꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯁꯤ ꯊꯣꯡꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯈꯗ꯭ꯔꯥꯛꯄꯅ ꯃꯥꯃ ꯆꯦꯡꯁꯤ ꯆꯥꯝꯅꯅꯕ ꯏꯁꯤꯡ ꯂꯩꯇ꯭ꯔꯤ ꯀꯗꯥꯏꯗ ꯄꯨꯈ꯭ꯔꯤ ꯂꯩꯒꯦ ꯑꯩ ꯁꯣꯛꯂꯨꯒꯦ ꯍꯥꯏꯈꯤ ꯃꯁꯤꯗ ꯑꯍꯟ ꯑꯗꯨꯅ ꯑꯩ ꯁꯣꯛꯂꯨꯒꯦ ꯅꯪ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯈꯗ꯭ꯔꯥꯛꯄꯅ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯃꯩ ꯊꯥꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯁꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗꯗꯤ ꯃꯅꯤꯜ ꯐꯥꯎꯕ ꯀꯥꯔꯝꯗ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯈꯗ꯭ꯔꯥꯛꯄ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯀꯟꯅ ꯊꯥꯔꯤꯕ ꯃꯩꯁꯤꯗꯕꯨ ꯏꯁꯤꯡ ꯑꯁꯤ ꯃꯅꯤꯜ ꯐꯥꯎꯕ ꯀꯥꯗꯦꯅꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤꯉꯩ ꯑꯍꯟ ꯑꯗꯨ ꯂꯥꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯈꯗ꯭ꯔꯥꯛꯄꯅ ꯑꯍꯟ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯨꯝꯖꯈꯤ ꯃꯥꯃ ꯑꯩ ꯂꯥꯟꯖꯔꯦ ꯃꯥꯃꯅ ꯃꯩꯕꯨ ꯎꯟꯃꯨ ꯏꯪꯍꯟꯕ ꯌꯥꯏ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯖꯔꯦ ꯑꯩꯕꯨ ꯑꯃꯥꯏꯕ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ